Imphal ki Urup mayai leikaida cheliba Iril Turel gi Torbanda lona Yadaba Mawongda Sajillamba structure kaya Imphal District Administration gi mitheng makhada excavator sizinaduna takthokre. Eviction chathaduna Sidokhre structure amabu tungda semjin sajinba tawbiganu karigumba Sajillamlabadi logi oiba thabak paikhatkani haina SDC Kairao Bitra Arambam Gitanjalina Fongdorakli. Ngasigi eviction adu Irilbung Police Station gi OC na luchingba team ama Central Armed Forces amadi Water Resource Department ki officials single loinana chathakibani. Panbayabadi Imphal ki DC Dr. Nivedita Lairelakpamna June Thagi Kunhumdoida Turel Mapal the Lona Yadaba Mawongda Sajinba structure sing Masana Numit Taret ni ki Manungda Logthok Hinaba order Thoki Numit Taret ni Helaba Fauba Masana Kangna structure sing Logthok Tabadagi District Administration na excavator season aduna structure sing adu Takthoki Eviction aduga Mari Lenana SDC Gitanjali na eviction asi Chathabada local club amdi Maira Paibi Singi Mateng Fangli Lamda masida ichau toina thoglakpana kari khongthang laukhatpa yabagi haibasi kopna khanasi khana baduda Torbanda Sajillamba structure sing asi lauthoklagadi ichau control tawbada kharada oirabasu safagadra khanduna eviction chathabani haina fongdorakli Eviction se akhoi main oina akhoi hozikan chahi gi tholaiba flood se adum yam toirabani na akhoi na su mayam gi punjallaga akhoi gi site gi kari initiatives lokhatpa yai haise akhoi gi turen lairai gi manungda unauthorized structure map se sajaliba se lokthu adi kitang do oira su mateng pangadra haina akhoi gi laijaba ngamjaba individual level dagi lokhatsaba si initiative ne Makhata base akoina huzik public te request tawjari se akoina huzik eviction drive ase chathare hairaga su mayamna akoina drive la e hairaga nong nini hunuit humni mari hapta ama matungda amuka sajalak pase asi tawbinu haina ai request tawjari tawrak patar de khoi ain gi matung inba matik chaba adum chairak su adum lakani haina public te remind tawjari